नियमसिंगसे चप चाना वारक्पा मतमदु यौरे हाइबदु आई थमजरी बीजेपी की मीटिंग तौरी हाइ मीटिंग तौरगा मोय लोइना चखरबा मतुंगदा अखोगी क्लब की आंगांगसिंगना प्रेसिडेंट सेक्रेटरी अमदि मी खरा तौरकांदा करिगिदमक्तनो मैरा पाइबी याउना करिगिदमक्तनो vote khomba yararoi aduga amma tawba yararoi aina order thokrakanda karigidamakta meeting tawribano aduna akoina leibak sigi khallaga leibak si huji irang hogdana leiriba irang nemthadriba mi sibana masing aduki mati yamna maitei tampak si wana leiringe talaksida akoina sada tumda gai akoina leibak si lamjinga aga leiringe sida noina meeting tawdana samai tawrabanina akoina ngangna liba akoina tagiba resolution dugi wang madanoina salabanina aikoi sidagidi aikoi ngakpa senba yauraroi ngasi meeting tawruba kanguna tawbiro ngakpa senbiro haidana hairure haibasima akoina aina makoida hangbada madugi report ama aina phange aduga makoina amuk police station da chatpa matamda police station da aikoigi ikai thingnajariba aigi ukwani pa siri konthojam Gobindasna leirame haye leirammakanda mana direct hairiba nipa secretary mamindu kariyaba gane syam hairiba secretary sina mangona nongmaina nami nong aduga khoi meeting thugai adu like atem tawi ma thadokpa yaroi haidana garangchi khadingi bane na hairi ma phammaga leirame haye police station da adunadi ai khoina kanagumba kharana lauri Minister MLA kumtharaga natrega candidate na kumtharaga meeting fating tawbigano ina lauri aduga kanagumba kharana asumaina tawba taragadi lauri ba miyoi singna su chali ba miyoi sing the punishment pi da bagi maram karino makoina ayaba midana meeting ta hon ba yada ba midana punishment pi ba machigi thabakidi manipur ta chatharaga di manipur mang bagi loiba nairaroi aduna hairi ba poche athuba matamda angang jing ku thadok piu manamdi mayam jige report ki matungina angang asina karibumbi ala phawa tawgiba leite aduga haiba nipa masa asina wahang pahang khara adumaina hairubagi damakta mangonda maran sijinba asidi chungya yaroi manipur kochibai khakta natte aduna aran bagi damakta di aikoi michangda lepoi achum bagi damakta di aikoi lepani masung manipur pummana lepakanda aikoi di Palliba sarkar sina tawriba niyom singse chap chana warakpa matamdu Youre haibadu ai thamjari